ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣꯡꯄꯥꯟ ꯀꯣꯡꯈꯥꯝ ꯂꯩꯀꯥꯏ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯈꯪꯍꯧꯗꯅ ꯃꯅꯤꯄꯨꯔꯗ ꯅꯨꯃꯤꯠ 4-5ꯅꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯇꯥꯈꯤꯕ ꯅꯣꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯌꯨꯝ ꯀꯩ ꯀꯌꯥꯃꯔꯨꯝ ꯊꯨꯝꯖꯤꯟꯈꯤꯕ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯒꯤ ꯃꯍꯩ ꯇꯝꯐꯝ ꯑꯣꯏꯔꯤꯕ ꯁ꯭ꯀꯨꯜꯁꯨ ꯌꯥꯎꯅ ꯊꯨꯝꯖꯤꯟꯈꯤꯕ ꯑꯃꯗꯤ ꯁꯥ ꯁꯟ ꯂꯩꯐꯝ ꯂꯩꯔꯛꯇꯕ ꯁꯤꯅ ꯀꯌꯥꯃꯔꯨꯝ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯛꯄꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯁꯥ ꯁꯟꯁꯤꯡ ꯂꯩꯐꯝ ꯂꯩꯔꯛꯇꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯒꯤ ꯌꯨꯝ ꯀꯩ ꯀꯌꯥꯃꯔꯨꯝ ꯊꯨꯝꯖꯤꯟꯈꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯨꯝꯖꯤꯟꯈ꯭ꯔꯕ ꯄ꯭ꯔꯖꯥꯁꯤꯡ ꯃꯌꯥꯝꯅ ꯂꯩꯐꯝ ꯂꯩꯔꯛꯇꯕꯗꯒꯤ ꯃꯅꯥꯛ ꯅꯛꯄ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡꯗ ꯆꯪꯉꯒ ꯁꯥꯐꯕ ꯃꯐꯝ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗꯒ ꯆꯪꯉꯒ ꯂꯩꯔꯝꯕ ꯑꯗꯨ ꯐꯤꯕꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯊꯤꯅ ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯇꯥꯈꯤꯕ ꯅꯣꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯀꯩ ꯃꯌꯥꯝ ꯊꯨꯝꯖꯤꯟꯈꯤꯕ ꯑꯃꯗꯤ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯊꯣꯛꯍꯟꯈꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯐꯧ ꯆꯦꯡꯅꯆꯤꯡꯕ ꯊꯨꯝꯖꯤꯟꯈꯤꯕ ꯑꯃꯗꯤ ꯀꯥ ꯅꯨꯡ ꯊꯨꯝꯖꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯃꯍꯩ ꯇꯝꯐꯝ ꯑꯣꯏꯔꯤꯕ ꯁ꯭ꯀꯨꯜꯗ ꯌꯥꯏꯔꯦꯛꯇꯨꯅ ꯂꯩꯕ ꯑꯃꯗꯤ ꯁꯥ ꯁꯟ ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯎꯕ ꯂꯩꯐꯝ ꯂꯩꯔꯛꯇꯕ ꯀꯌꯥꯃꯔꯨꯝ ꯑꯋꯥꯕ ꯀꯌꯥꯃꯔꯨꯝ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯅꯥꯀꯟꯗꯒꯤ ꯂꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯔꯦꯁꯀ꯭ꯌꯨ ꯇꯧꯕꯒꯤ ꯊꯕꯛ ꯑꯁꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯑꯗꯨꯝ ꯆꯠꯊꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯆꯥꯎꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯁ꯭ꯇꯣꯔ ꯇꯧꯁꯤꯟꯖꯔꯒ ꯊꯝꯕ ꯆꯦꯡ ꯐꯥꯎꯕ ꯊꯨꯝꯖꯤꯟꯈ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯆꯥꯅꯤꯡꯉꯥꯏ ꯂꯩꯔꯛꯑꯣꯏꯗꯕꯒꯤ ꯑꯋꯥꯕ ꯀꯌꯥꯃꯔꯨꯝꯁꯨ ꯊꯦꯡꯅꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ प्रजाꯁꯤꯡꯅ ꯑꯗꯨꯒꯨꯝꯕꯒꯤ ꯑꯋꯥꯕꯒꯤ ꯃꯃꯤ ꯀꯌꯥ ꯑꯃꯁꯨ ꯊꯦꯡꯅꯔꯤ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯀꯥꯏ ꯐꯧ ꯅꯨꯡ ꯀꯩꯀꯥ ꯊꯨꯝꯖꯤꯟꯈꯤꯕ ꯑꯃꯗꯤ ꯒꯥꯔꯤꯅꯆꯤꯡꯕ ꯑꯗꯨꯗꯒꯤ ꯃꯥꯟꯆꯥꯡ ꯀꯌꯥꯃꯔꯨꯝ ꯊꯨꯝꯖꯤꯜꯂꯒ ꯂꯩꯈꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ प्रजाꯁꯤꯡꯁꯤꯗ ꯑꯋꯥꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯕ ꯎꯕ ꯐꯪꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯅꯥꯀꯟꯗꯒꯤ ꯂꯥꯛꯄꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯁꯨ ꯔꯦꯁꯀ꯭ꯌꯨ ꯇꯧꯕ ꯑꯁꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯆꯨꯝꯅ ꯊꯝꯈꯤꯗ꯭ꯔꯣ 이제배 야야야 가노 맛이 보자기 전에 가 손에 미마 아마니 맛이 보자기 저는 이제 거의 나와 코로나마 아무것도 안 아닌가만 장어 어디 가더라고. 안돼 나중에 빨리 공거. 공거. 아 이거. ꯅꯨꯃꯤꯠ 4-5ꯅꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯅꯣꯡ ꯇꯥꯈꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯃꯌꯣꯟꯃꯛꯇꯗ ꯏꯁꯤꯡ ꯊꯨꯝꯖꯤꯟꯕ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠꯁ ꯐꯦꯗꯔꯦꯁꯟ ꯑꯃꯗꯤ ꯑꯃꯨꯀꯣ ꯍꯥꯏꯔꯤꯕ ꯂꯨꯞ ꯑꯅꯤ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯕ ꯌꯨꯝ ꯀꯩ ꯀꯌꯥꯃꯔꯨꯝ ꯆꯪꯗꯨꯅ ꯃꯤ ꯊꯥꯡꯗꯣꯛꯄ ꯑꯃꯗꯤ ꯔꯦꯁꯀ꯭ꯌꯨ ꯇꯧꯕꯒꯤ ꯊꯕꯛ ꯑꯁꯤ ꯉꯔꯥꯡꯗꯒꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯆꯠꯊꯖꯔꯛꯂꯤ ꯑꯃꯗꯤ ꯃꯥꯡꯈ꯭ꯔꯕ ꯄꯣꯠꯆꯩꯁꯤꯡ ꯑꯃꯗꯤ ꯃꯥꯡꯍꯧꯗ꯭ꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯃꯗꯤ ꯏꯁꯤꯡ ꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤꯅ ꯁꯣꯛꯆꯤꯜꯂꯕ ꯏꯃꯨꯡ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠꯁ ꯐꯦꯗꯔꯦꯁꯟ MSF ꯑꯃꯗꯤ ꯑꯃꯨꯀꯣ ꯍꯥꯏꯔꯤꯕ ꯂꯨꯞ ꯑꯅꯤ ꯑꯁꯤꯅ ꯉꯔꯥꯡꯗꯒꯤ ꯂꯦꯞꯇꯅ ꯃꯇꯦꯡ ꯄꯥꯡꯖꯔꯛꯄ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯊꯥꯡꯗꯣꯛꯄꯒꯤ ꯔꯦꯁꯀ꯭ꯌꯨ ꯇꯧꯕꯒꯤ ꯁꯛꯇꯝ ꯑꯗꯨꯅꯤ ꯃꯥꯡꯗ ꯎꯔꯤꯕꯁꯦ ꯀꯣꯡꯈꯥꯝ ꯂꯩꯀꯥꯏꯗꯒꯤ ꯑꯩꯈꯣꯏ ꯑꯍꯟ ꯏꯕꯣ ꯑꯃ ꯗꯣꯛꯇꯔ ꯊꯣꯛꯆꯔꯛꯏ ꯃꯃꯥꯡꯗ ꯄꯥꯏꯔꯣ ꯏꯃꯥꯔꯖꯦꯟꯁꯤ ꯄꯥꯏꯔꯤꯅꯣ ꯀꯥꯝꯁꯨ ꯌꯥꯎꯏ
거기 ana reaction honto jin tawle gari da honto mukhinga kide honto mukhinga gari da komsa tilaine anu khoi khanghogdana khoi manipurda numit mari mangan sura leptana takibu no hai tare sina maram maraga chaw tholakpa sina maram marakanda khoi yum kai kamram thumjilakpa amadi amata kamram tholakpa phauching kamram mangtakpa kya torpa sina maram marakanda khoi Manipur Students Federation MSFP General Secretary amadi VP masamak khoi animak yauna khoi thumjin graba yum kai gi soksin graba man chang hai tare phauching na chingba thangdokpagi saktam maduni mangda uribase akhoi manungda laiba akhoi phau kamram mase khoi isingna thumjilakpana maram marakanda akhoi miyamna mipairakpa amadi yumbuna akibagi saktam ma fawpana maram marakanda akhoi phauching thangdokpasi khoi Manipur Students Federation MSF na ngarandagi leptana tawpa rescue gi makha sathajaboina phauching thangdoksaba lepsadri